미만하다바 니빠마 자amna puthorpa karbargi wakhalon business idea da miyam maduna nungnaviki oiroi paroi doba wathi warim taduna toktoba wani haiduna ngangnaviki aduga chahi ani gi matungdadi miyam maduna angangsibuk kalakpa horaki nungai yaifabadi pamba suba numbadi tanba migi masingna helaba ngasi taifangni ngasi warisdi sigumba matamsdasu suba numbatanda maithibda ninghanna leitabatkumba marusangba tungi yumbi sulairi amsung thabakta chilau thidabasisu masisu punsina mai palknabagi kerak thabani yumpham tholibani takwadugumba yam inspiring oiba wari makhangni bhamna sagatba makhalgi wari dunati chahi ani hung khakki mamangda taibangsda tasing thokibadugumba wari makhangni loi phoktaminase Australia gi Brisbane hariba Thursday da Clay Lewis ko wani pam cham khamlei mahaki brand da soiba ma leibana maksimina apangarai chugadugumba angau phayoina da khanbiba maraibak thiraba ipam chamane hoi magi brand ge soibduna maram oiduna ma khwai mayam dona wang sangang wahai wata hibai dudi oiramde masagi jahi ga sanadana angang masa dong tangangba magi wangang ne masifana oiduna sukle awanungai bhabata sungang khangdaba angau odudi nate achamba magi wangang phagi manba magi saktamduna mina seran turan henjina khanbi batani tasingna harabda mahakti masagi tungi lambelsi masani yatchagadabne habisgumba naha amada chengadaba yam phidam ningai oiba sigumba waklon chi senba ni pam chambarame fare khoi hojik warisigi yam interesting oiba dugumba tabda nungaiba matangdra langna batawrasi marak thana metric parikya thadauba satrasingi yam maroiba pawmadang tamjage COVID-19 na maram oiduna mapung phana mai tambai handa matam okhak manghankre adubu parikya ni haing tangaire hojikna khoina dogdisi kena parikya sikdama karama mongda sem saraga mak wangna phangani dum khangnabra haijage adumna sem sabagi mong oduna adungi percentage adungi division adungi mark sheet tugi masak mong lep toribane maramsna niam chumna sem sana bgidama atenba matam khrastaida matam manghanda parikya da sungsoi shoidana hangpia bo hangsung tamang auraina bgidama parikya se sungsoi shoidana mai pangna bgidama vector tutorials na vectors s series 10 years solve hs lce paper haina math science amasung social science ki larik ongkha puthuli larik humsigi top magi mating magun haragadi number 1 larik singasi matam amagi position holders singa sempirakpane number 2 wahang khuding maki paukhum araiba mongda macha khaina neinari number 3 Pabadu kutong chanaba chapter wise format da nei. Number 4 board ki keys. Hide instruction to examiners kupna nei naramatung da sema paukhung aktane. Satra singni yam pamnasna khalaliba dari homsi. Mafam singstagi set oina phangbigane. ai bau paninge haidi ai matam du sumaina thoamagadi aina phangiba mark de moina phangambasi aina khale Masagi chahi tarataruk khak surakpada Clay Lewis sel thokpa thaba ma tawdaba yade habis taida taw bhoraki mareng mamanabasingna computer da game sanaduna smartphone mamonga munrang da tawbudu madum hang yoramde mahti mahki ahang matamsi karino kana gadaba madoina kai thokpa pamlame maramsna Clay thabak thiba horaki adu magi khwaiga manadaba maithongi phibam amsung ngang thurak magi pangda pangliba ngang masaman bo ngang aduna company matna mahakpu loksin ba pamlamde interview amagi mathangda ma tongan ba manadaba sinpom kya dama try toki adu thabak kawriba singduna Claybu wakal khanba ngamdaba kaisu khangdaba apangba moina lobuna mahpu nekpa subang pamkide Clayna thabak thiba chatkibasi apokpa pokpini su yumda tofom khangda mapungning sontha dam tale hokne lamni machani pani yumdan jalakpasi inthokpirakpagi reject tobirakpagi pawtuma purakani haibasi mamampagi thajabane asumna masagi pandam amagdamak subu numba tandaba aremada madam manghanba pamjadabani pamjasi thina thabak sufam nopam phangda amagi mathangda amana inthokpirak mai thiba amagi mathangda mai thiba ma asumna thabak phangda chahi ani hojinki adu bai khogi rosdi ngasi suning anab laitri Matamdu 2018 ne Clay fast food restaurant amada thabak kawi tabdagi maglaki adubu mahausa irai laina mabu inthokpiraki masigi tangkaksdagi dikle punsigi lan phamsda magi lalong hongdoktaba yararoi haina khanboraki apokpa pokpi imung manung punna phamina mahakari topne hena paknagani habis taida khanaba horaki matam khara hokre
Nong mai imung manung puna chak chamineringai Clay na business idea karbar lambi amakak puthuraki. Mana puthuraliba karbar lambi si hek tabada maring marangba natai padai chadaba malagasu apok papok pinadi macha kaubunina saugat pirame. Asumna Clay gi amuna kai hapam patra semruk chamthokpagi karbar se polaki hodoraki. Kanagumba manadi masik tabada irai laina natai padai chadaba thapok ni dana harakane. Adubu masisu thaba manatte haibadi amuksu yaroidoribani. mayamna pangi khanariba Clay laromiba phirep smakti yam machang oiba dai talai badugumba chatnaba yaba phirep amurongki mana khanki selita thadadana toba yaba athoi yen hidana daba competitive oidaba makhangi karbar si masigi amot papam patra senbagi karbar sna oigani haibisni asumna Clay numit khuding school halaga magi sigi amot kaya pam patra sengdokpagi thabak si chang naina toba horki mayamna amot papai batanabaga Clay gi awamal duna sumnai dollar tara khak oiba Haing wawa inba amot padu pai saruk dollar tara khak pithoga Clay da fajana singan mana pai khan mami gi masing si masesum hengalapana mabu nek pi rakpi sang sumwa khlaki wangkhlak patawne amot pa hapam patra ibasi masi yimthum khuding mukta leina ba pone aduga masi buluna nana mana mahachalan da thamba ibasi masna mapu khuding makya pamane mangya soiba phibam sensory disorders na maramoidana apu masama na mamusung ayak pung sada thabak suwasi ma ahan badadi yam hinaramde adubo tansin jabuselduna max gloves samsung thodok pa khanap khulaising leisinduna masanungaina yam comfortable oina thabak su thabharaki machani pana masagi karbar hakchaduna sel talak padubuda apok papokpi ngakna harau bhore magi karbars klebu sel talhan butana karbars na maramoiduna mi toina thengnaba wari watai toina sanabagi tanjama pibuduna Clay mi thengnaba kidaba hena confident oibadugumba wangang mata changkhonba anoba Clay ma soiba horaki karbar nong munongmai mai pak pen kalaki lekai lamdura Clay mina sakhak mai khangna badugumba misagam oiba horaki lekai lamdura khak khangdaram badagi magi sigi karbar sigi matangda amagi mathangda ama sahar sim thungna khangna horaki nongmada lakpa order demand masing si masi ising saugum hengalapdagi karbar si maranai panabang ngamlakide masdagidi nahawi be koi entrepreneurs na magi classmate ani khak tolop piduna magi mateng pangbina banek horaki tolop matik chana pibna yaujagi edana lakpa thabak phangdana leramba naha kunthrarom su Clay gi makhada thabak su horaki magi karbar launch tokiba chahi ani khak ki matung January 2019 da Clay ki thag income si $7,000 lan bahoraki jagi sel da haragadi lak manga gi mathani adu Clay mama swai da sulip thoi tori karbar chawthokna ba plan yat phore amot akai hafam patra seng makak tormadu iram nala sengba thabak chin baimung singki sumang thelong sengba madi car wash phawba hapsilaki isam samna sengbuk cham thokpaga mari linaba thabak pum hapsil hebani apokmi mama so masagi karbar sigi saruga moiliba email hanba phone okpane sengba mateng pangbu yawslaki hotna jamal mayoina Clay governor gi mukhotagi pungning thogatpagi mana phawpa lobang amlaki car interest levan ha moina Clay angangba Mercedes Benz amaga masak naiba car kya su lesin bangam kre masagi tanatna magi employees na siznanaba Toyota Camry phawba thamle maithi bakhrana punsi solution loidongni khakning hana roidabani haiba masigi pawjel se puduna Clay Lewis na sisu TV show kya ra thori hanna nain thok praglaba Clay Lewis na aisu masi fawli to wangam mi haiduna lumlum no bukudam biduna masigi samasde masagi mafam jawa fida kan sirap pasde da tungki thamoi da kari fawe